Ukrul district ki nungsangkhongda ambush chatharakpada air personnel ani sire Imphal jiri lambida Kuki na pung 13 gi shutdown lauthokre. Ukrul district ki nungsangkhong manakta 40 suba Assam Rifles ki convoy da masak khangdaba khulai paibasing na ngasi chatharakhiba ambush ta Assam Rifles ki personnel ani sire press na phangba pawda 40 suba Assam Rifles kangbu aduna mafam adu yoksilakpada hana lumduna leiramba masak khangdaba khulai paibasing na maikai kayadagi nongmai kapsilakpadagi mafam adumakta da Assam Rifles ki personnel ani aruba phibam da Soki soklaba personnel ani khudakta Imphal da laiba hospital da pudan layeng na bahona bada makhoi ani gi phibam hena soksilakpadagi Sangsad laiba Assam Rifles ki camp da oina pukhi adubu asokpana maram oiduna makhoi ani maklaikana banangdana laikhidabani hari Thogdok thokfam da henba force changsenuna akoiba mafam singda thi humbagi akanba thabak chathaki ambush adu karamba kangbuna karigi damak chatharakpano haiba chapchana khangba ngamdri Assam Rifles personnel ani laikhidaba thogdo adubu Manipur gi home minister Govindas Konthaujamna condemn tawrakpaga loinana atai asokpa personnel singi phibam athuba matamda fagalakpa oirasanu hairi mihar asigi achumba wal fanganaba chapchaba thabak lokhotkani haiba ga loina miyam sulamda masida ingtapa puraknaba amata oina leminasi haina so appeal tawrakli Amaramda Kangpupi district ki Thingkhongjang village tagi khunja sing da khulai paibasing na attack tawrakhi haina claim tawraduna Kuki CSO working committee ki KCWC Southwest Sadar Hills na khudak tagi Imphal Jirbam lambi National Highway 37 da pung 13 gi shutdown gi khongjang lauthokre KCWC na thadorakpa cherol amada shutdown asi lauthokpaga loina ngarang nongmaijing numita Thingkhongjang khulgi khunja sing church Karakpada khulai paibasing na nongmai kapsilaktuna nupi angang yauna miyoi kaya sogankiba thogdo adubu akanba mongda condemn tawrakli loinana thogdok thokliba mafam aduga iraf laptana security personnel sing deploy tawduna leirabasu thogdo aduda athingba apanba pikhide haina mara sirakli thogdo adugi matangda khudakta thigatuna Chenaba Singh Fagadabani haina demand tawbaga loinana soklaba singda Central Amadi Manipur government na khudakta medical assistant pigadabani Amadi Thingkhongjang khulgi akoibada security force masing hena thamduna khunja singak senbagi thabak lokhotkadabani haibaga loinana laibak thiba thogdo aduda soklaba singgi awabada su working committee na saruk yari hari KNFP na KRA gi kemda landakre ama sire ani sokle amadi yum kaya mai thakre ngasi numidang waram pung mga khra helakpada Kangpupi district ki ke Gyaljang subdivision gi makhada New Kaithal Manbi police station na konba S Gyaljang da KNFP na KRA gi kem amada landarakre attack osida miyoi ama sire ani na sokle amadi yum kaya mai thakre amaromda Kuki NP Manipur gi cherol amanadi thogdo asi losalaga NACN IM amadi JDF kasom kangbuna chathaba attack ni haina maral sirakli thogdok thokliba khul Manipur sarkar gi gadget ta S Khenjang haina leiriba mafam asi Thingkhongjang haina maming palagli nongmaina panana soklaba nupi adugi maming Chongnu Kivgen yangkhaiga taruk aduga angang aduna lemnai nga Kivgen mapan koi makhoi animak oirom thangba khubomda nongmai maruna panbani Rims hospital layengnaba security force na purakre aduga KNFP na attack torakpada mamitta panuna sokpa KRG cadre amadi army na lambida purakpada laikanaba ngamdana laikhidra hari soklaba ani additional SP ops na Mapan suba sector Assam Rifles hospital da layeng naba puraklaba matung kona Rims ta purakhibani marak asida ngasi gi thogdo adu Kuki NP Manipur na akan bamong da yaning da phongdorakli Kuki NP gi media cell na thadorak pocherol amada ngasi gi attack adu NACN IM amasung makhoi gi connect JDF kasom kangbuga pullaga chathakiba attack ni hari thawong adu pangdaba singna tawgadabani haraduna khulai paiba sing aduna ingna chingna leijariba Thingkhongjang khulda atarakham leitana nongmai Kapsilakpadagi nupi angang aso opan nangkhibani nongmai paijadaba nupi angang singda atabnana nongmai kapsenduna micham singda akia khangpi bana atai kanaba karisu phangloi mafam aduda deploy toriba security force sing adugi mathau karino mafam aduda BSF F company gi 86 suba battalion ama station tawduna leiribani makhoi leina khulai paiba singna karamna khulda attack tawba ngamlibano asigumba security gi asoiba si khanghaude uhaude hairaga yaroi kupna thigatpa mathau tai hari Kangpupi district ki DC amadi SP na district asigi khul pumna makia soyangam thoktanaba daita logani haina miyamda thazaba pikhibadu kadai da laikhrabagi makhoina thazaba pibidagi Kuki jo volunteer singna khul ngakpi thabak tawkhidabani adubu thazaba pikhibadu thabak ton thoraktabagi mathauda cheksen daba security officer singi marakta action lobiu Bharat Sarkar amasung Manipur Sarkar ani na makhata na Kuki micham singi punsi amadi lanthum ngak sen bangamdrabadi miyamna thazaba thamlakloi haidi Kuki militant singi flag ta CM na hekalaika tamkhiba condemn tawi malem
Chief Minister Yumnam Khemchan handak Chuarchanpurda leikhidraba thalon ACG MLA Bungjagal Bajegi mafamda roiba oina hekalekat tambagi thorom aduda leikhidraba sig hakchangda kobliba separate administration demand da sizinaba Kuki Jo Singi flag da hekalekat tamkhibadu akanba mongda condemn tawi haina peace cyclist and social activist Malem Thongamna thadorakpa Cherol amana haidi Cherol asina makata na hairibana thorom aduda Chief Minister na Kuki militant group sing amasung tongan ba Kuki CSO kayana separate administration demand gi maut sinbo oina sizinariba Makhoi gi symbol da hekaleka tamkhibagi thawung adu akanba mongdi yaningde thawung asina hojik lairiba BJP na luchingba government asina separate administration demand sagali haibani thawung asi Manipur gi unity amasung territorial integrity kannaba choktaba naidana honariba sing amasung apunba Manipur amagi idea da sagali basingi sentiment da chawna ningba kaihale Chief Minister na thorom aduda by road chatpagi mahuta Chuarchanpur tamna helicopter sijinnaduna chatkiba aduna Manipur government na state asida free amasung safe public movement fail oire haibasi mayek singna takle loinena government ki Maikai degi aramba Tengol village volunteer sing amasung youth singi mayokta chumdaba maral kaya siribadu khudakta lepkadabani loinena mamangda fajin kraba youth sing adu condition amata yaudana thadurakadabani haidi Manipur da hojik tholiba watho asi kanglup singi marakta thajanadaba amasung demographic anxiety ni Himanta Biswa Sharma Manipur da hojik tholiba irang asi Kuki Maitei amasung Naga singi marakta thajanadaba leiba amasung maram chadana mising ka hen hengalakpadagi ni haina Assam gi Chief Minister Himanta Biswa Sharma na phongdokre mahangna makha tana haikibada Manipur da hojik tholiba watho asi law and order amasung insurgency ga problem amani haina loba yaroi kanglup singi marakta thajanaba leinadabadagini problem asi government na security forces in naba khaktana yawarushin purakpa yaroi leiba asigi north state sing da tholiba conflict sing asidagi tongan ba mawong amada watho asiga mari leinana formal oina political charter of demand leite irang asi horakpa matamda political leaders singi khut yawba amasung maduda state na matam chana control tahogdabana hanagi fibamda amu hanna hanjina ba honabada matam changani Manipur da thokliba watho asi armed group sing natraga political organization singa wari sanaduna yasinaba puraklaga waroshin purakpa yaroi thokliba wathok asi leiminariba community singi marakta thokpa social conflict amani irang asigi waroshin puraknabagi matangda government of India da memorandum natraga negotiate taunabagi charter of demand amata pisinba ude hingsa gi thodok sing asi mapung oina identity history amasung thajanadabadagi thorakpana maru oiba maram oiri government ki maikai degi army paramilitary force amasung police deploy tawduna hingsa gi thodok sing thingnaba honaba yauna security operation chathaba khaktana Kuki Naga amasung Maitei singi marakta lairiba thajanadaba adu amu hanna hanagi fibamda lakhanba ngamloi government na law and order budi hanagi fibamda hanjulhanba yai adubu thajanadriba kanglup ani phamina duna lairiba chayenaba kaya du khudakta hekta waroshin purakpa ngamgadaba natte kanglup singi marakta thajanaba lehennabu honaba haibasi lengak sasanna namfuda tawba yaroi hokiba chahi ing 2023 gi May dagi hona Manipur kanglup ki irang Tholak tringai mamang leiba asiga yumthangnariba Myanmar da matam sangna chatharakiba civil war asina maram oiraga Manipur da demographic amasung political landscape ta chawna ahongba lakpa hokre Myanmar da neta daba fibam ama leiriba asina Myanmar dagi Kuki kaya Manipur da logi wangma jangsildaklabagi maram oiri masina maram oiraga Maitei community singna state asida demographic da ahongba lakpa amasung land owners singi matangda khoira khoisaunaba kaya ama thogali masina maram oiraga Manipur gi oina lamgi matangda legal safeguard ama leinaba Maitei singi maikai digi NRC update tawgadabani haina akanwa demand kaya tawri nakalama dana Kuki community singi maikai digi separate administrative arrangement yauna greater political autonomy pigadabani haina demand tawri masina maram oiraga Manipur da hena ungkhanaba thoktuna khudong thiningai oiraba fibam asi mayoknaribani Ukrul town mayada ambush chatharakpada Assam Rifles ki jawan ani sokle makhoi gi fibam luna leiri Security force na yamlaba kulai sing fagat kre security force na paring naina chatharakpa combing operation gi saruk ama oina Kangpokpi district ki Gemnom police station gi manung chana laiba Kaubru Hill range ki Mangjol village tagi yamlaba kulai sing fagat pangam kre police ki pawda ngarang security force na chathakiba combing operation da fagalaba khusu kulai sing adudi magazine ga loina na 5.56 mm gi incharge rifle ama SBBL gun kungamari DBBL gun ama country made pistol ama Pampis ani local made hand grenade ama tongan manongmai makhal singi maru kuntraga manga ama sungwaki toki set ani ni hairi police na chathakiba combing operation da fagalaba khusukulai sing adu mari lenaba police station da sinakhibaga loinana ain gi thabak lokhatpa hokre hairi MLA manga gi judgment tanja yenglaga lauthokani speaker gi tribunal na final judgment gi dama reserve tawduna thamkiba MLA manga gi anti
defection की केस अदु खुदोंग चावा तंजा येंगलगा जजमेंट तौरकनी हाइना मणिपुर लेजिस्लेटिव असेंबली की स्पीकर ची हेसोई जबरटाना फोंदोरकली वाफम मसिंग asi singzama yumnam laikai gi ima yumjaw lairembi gi maibi sanglen ama sangabaga mari lainana paumi singna hangba wahangi paukumda fongdokhibani thawra maduga mari lainana speaker na paumi singda makha tarduna hai ima yumjaw lairembi gi ima maibi singi sanglen ama sabiu haina tak pirakpagi matung ina sanglen asi saduna ngasi ima maibi singda khusin nabani haiki Panbe yabadi kumja 2022 gi State Assembly election da Janata Dal United ki ticket ta MLA oina mai pa ki bathang mai ban AC gi MLA kumuk jam Joy Kishan Tipai muk AC gi MLA ngur sanglur sanate juribam AC gi MLA Asabudin Wangkai AC gi MLA thangjam Arun Kumar amasung Chwarchanpur AC gi MLA Khautena BJP da chungshin khibagi dama MP CC gi Harisor Gosamina MLA manga asi constitution gi tara suba schedule gi anti defection law gi matung inna disqualification taunaba case file tawkhibani case asi hearing character tharaba tung da hokhiba kumja 2025 ki February 3 speaker gi tribunal na final judgment gi dama reserve tawduna thamkhibani Thingkojang village ta attack chathaduna nupi angang sohan khibagi mayok NH37 da total sa download thokre Ngarang numidang wairam pung mga kare halakpada NH37 Imphal Jiribam lambi gi Kaithel manbi gi manak nang leiba Kangpokpi district ki manung chanba Thingkojang da Kuki Lal Houba masel khuthongna bagi thodok ta nupi amasung angang yauna miyoi kaya aso apan nangkiba thodok adugi mayokta Kuki CSO Working Committee Southwest Sadar Hills na Imphal Jiribam lambi da pungkun mari ki total sa download thokre loinena thodok adugi matang da mari leinaba singna investigation chathanna badabi tawkre Lub asina thadora ki bacherol amana haribana thodok adu civilian singna chathaba hingsa gi thodok amani sakhang da bakhulai paiba sing aduna nomaijing numit ki church ki lai khurumba matamda khulasi da attack chatharakhi badagi nupi angang yauna miyoi kaya so panang ki thodok adu security lapses laibadagi thokhibani mafam adu da deploy toriba security force ki kangbuna miyam ngak sen bangamdrei thawong adu akan bamong da condemn tawi thodok adu da chenari basing adu athuba matamda faduna makhoi gi mathakta michang mikhai naidaba mawong da investigation chathagadabani Central amasung state government ki maikai digi Thingkojang village amasung masigi akoiba jaga sing da security kangkhat hanba yauna soklaba sing da medical assistant relief ki tengbang pigadabani protest adu ki saruk ama oina organization asina NH37 Imphal Jiribam lambi da pungkun mari ki total sa download thokre total sa dam asigi manung da lambi asida makhal amata gi gari sing chathok chasin tawu yaroi Thingkojang village ki manak nang leiriba ID6 Suba CRPF battalion gi maikai digi security lapses laibadagi thodok adu thokpa oibana battalion asida makhal amata gi cooperation pidana basu waref lawre thodok adu da so open nangkhiba imung singi damakta su committee asina chapchana lepli mari leina ba authority ki maikai dagi su mafam adu gi khunja sing asoyangam thogandana ba amasung party gi thajaba adu hanjilakna ba honagadabani haidi Thajaba yaba pau gi source amagi matung inadi Thingkojang village ta chathakhiba kuthongna bagi thodok ado deputy chief minister Nemcha Kipjen gi Mapuroi ba ST Thangboi Kipjen lit tawba KNFP amasung Chaikul SG MLA Kimnyo Haukip Hangsing gi Mapuroi ba David Hangsing na lit tawba KARA ani gi marakta thokna khibani haiban haina thajanari adu thodok asigi matangda mari lainari balup ani gi maikai dagi hojik phawbugi oina claim amata tawrakpadi leitri Naga taruk hat ki baga mari laina Kangpokpi police ki personnel ama machin hangkhrei Kangpokpi district lailon wifi kuki khuldagi naga taruk me taraga humdoi da fakraba matung tha amarom leiraga tamthina ha laba hakchang oina phangkiba thodok ka mari laina Kangpokpi police ki personnel ama police authority singna machin hangkhrei naga mijam taruk Faraga tamthina hat ki bathok adugi case Manipur na National Investigation Agency NIA da sinakraba matung handak police authority singna Kangpokpi police ki personnel ama machin hangbagi thabak chathakibani haina senior government official amana di Hindu da phongdorakre Mei taraga humdoi da thadau church lu chingba miyoi ahum ambush tawduna hat kiba numit adumakta da Kangpokpi district lailon baifai kuki khuldagi pastor ani yauna naga taruk fakiba du da achauba role lorongani haiba chingnaba leibana police official sing Handak Kangpokpi police ki personal adubu wahang paun tawbagi thabak chathakibani case asi NIA da sinaduna hojik thigat pagi akan mathabak chathari adubu thodok adu da police personnel gi khut yawra haibagi chap chaba khangbangamdri adubu naga taruk aduga loinana punna phaminna ruba nupi taragani thoi thadorakpa matamda makhoina phongdorak wafamda policeman ama yawbagi wafam panba laikibani naga micham fajan khiba aduda khoisauna raba naga singna me taraga humdoi da kuki miyoi taraga mari fajinuna thamlaba matung atai thadokraga miyoi taraga mari na thamauki
अदुबु हारिबा मियोय तरागा मरी अदु टेक्ता कायदना जून 7 दा थादोरखिबनी अदुगा जून 10 दा नागा तरुक अदुगी तमथीना हालबा हक्चांगसिंग पुलिसना फंगबा ngamkhibani panba yabadi hokhiba thangja numita Delhi da Amit Shah na chair lauduna pangthokkiba Manipur gi security review mifamda Naga Kuki amasung Maitai militant sing track down tawbagi akanba thabak lokhanaba khanghanbaga loinana violence ka mari leinaba anauba amadi mamangi case kudingma athuba matamda loisinaba khanganba su laikra